Kumpuraba Naga political issue asigi waroshin ama purakna bagi khongthang ama oina tha asigi tang kuntramatoida Nagaland gi Chief Minister Naifu Rio amasung mahakna luchingba core committee ki member singna Nscn IM gi luchingba singa unaduna wari sanaragani pawsina hai Nagaland Leingak amasung Nscn IM ani Unagadouri asigi damak Nscn IM President Q Takuna Serol ama toktuna Tatar amasung masigi mathakta leiba Luchingba Singda Kangan Kray Loinana Unaduna Wari Sanabaseda Naga Army ki Luchingba Sing Nscn IM gi Makoi gi organizational structure da semjaba Naga region Singdagi Mihut Manga su Sarukyagani Loinana Unagadouri asigi damak IM gi General Secretary Muiba Collective Leadership ke member sing amadi Speaker Tatar Hohoda Wafamasi Kangan Kray Asigumba meeting asi yamna tangna pangthokpa oiri loinana karigumba pangthokpa tarabadi yamna arunba oina pangthokpa oiri makhatana tang kuntramatoi gi unaba asigi mangoinana ngasi Kohima da Chief Minister Rio Core Committee ke member sing amadi Minister singna hiram asigi matangda lalon yathoknaba khananagani hairi Madugi matung megi tang kun mafan fawada IM gi top leader singasu wari sanaraba yari Ningsing bayai handakta New Delhi da Naga Peace Talk ki interlocutor AK Mishraga Nscn IM gi miwai tara na saba mihut amaga unaduna issue asigi matang da wari sanaki Loinana Chief Minister na Luchingba Core Committee on Naga political issue gi mihut kangbu amanasu AK Mishraga unakibani masigi matakta Union Home Minister Amit Shah na Nagaland ki Chief Minister Rio Deputy Chief Minister Y Paton yauna Naga na Luchingba Singh Guwahati da unaduna Naga issue asigi matangda wari sanaki Amaromda Naga lalhawbalup asiga India Leingak kumja lisingani ga taramangagi August ahumda framework agreement sign taunakibani Loinana madugi matung thengkhang kaya da wari sanabaki thabak chatharaki adubu hawjik fawbugi oina Naga political issue asi loishinbaki wafam uwa phanglatri